mayam ado ngasi ai video amta hadi cha bagi warsu ke bagi warsu kem to jar aroge ado ngasi di hadi mayam na nungsi biduna aise hadi 1k subscriber su yore ado mayam matung da sum support to bio aduga ngasi di question khara khunge bako ai bu nungsi bidumi khara na question hangi ado ai moi question do khunjarake ado mayam ka haini aidi yamna kena to busunate haibna yam haidana tawjarakpasu nate kesu leibusu nate mayamna sun sibiduna subscriber dawrakpagi ayamna harauba khumdokjari do mayam aingon dagi haidi soiba yawrasu sungapiramo aduga aidi ngangbusu kaya haite mayam ado mathangdasu matungda ai video su nungaiba sum thagalake ado mayam question do hognaba tawrse ado mayam hanbada sigi loyangamba khagembam haibusina manu sumaina haibire very nice ado yam thagachari yam harawe adagi mathangda ko asigi bakim konthaujam hai bakim konthaujam mana madi loi hange asidi mi haidi loina hangdrasu yare ma khatang loi question je loi hangdokre bako ado mayam man hangi se ai premika da wa khradang hangjage ko premika se kai lamdagino haujikna kai hona biri ichin chahi kaya subirage college na kaida tobiri ichinina kaya subige premina kaya subano dagi boyfriend leibra leitabra single la haibadu matanga khangjage mana sumaina haire bako adu ai haireke aise ai Churachandpur dagine hadi khoi meitei singna khangamdabasu ai Churachandpur district adudagine ko adagi ai ruga chahi kya surege ai chahi 23 sure kuthumdoi sure adagi ichinyo kya suge khoi ichinau se manga ne aduda aina khwaidigi atonbi haidar atonbi adu aina last ne adagi ai Moyang college ta graduation loire hanak chahi da loibane kuidri loikhiba aduga hujingna kai tawbirige hona birige ai hujikse graduation loikhibda ngai ribanina ai kem tawdre sumaina lai asama matamda ai video namme adu hujiki oinadi ai kem tawjadri aduga boyfriend laibibra natraga single la haibin asise ai laite haidune ngonda hujik sigi mago adagi mathangda chege lai chese kailam dagino sisu chamani ko ai Churachandpur dagine thoichanuna adagi mai mingse push kon sign hape ko ma hairstyle do sam thadok pagi su tawbiro ai se ka haini amuk bangsu anamana tawbanina adagi ai samje thadok mingdaba ka haitai sam sabanina ko ai anamma matamda ai samje pukhatlaga sum layeba ko ado hairstyle hoi ai hairstyle atopa su sum yengjarake adagi chegi skin se yam khajaye kerlo bigi video su happio hoi ai mathang hoi ai sangma madam da ko ai soidana aigi skin care kamain tawba khotpa do hapjarake adagi atai leitre mayam moi se khaktana ai bunu sibidina question khara hangbire ai moi ge pakum ju pijagre aduga mayam ai sidagi di video nungaiba tawrapasu oige adigi mayamna aibu makha tana support su sum tawbiyo soibe yarbusu ngakbiramo ado mayam ai matang asida video se loisanjarage matungda video amaga amka thengnarasi bye bye